Manipur Kaibiaroi Haiduna Chief Minister and Biren Chongthorakpada Lepak Miam Amadi CSO Amatana Tokai Tagada Vlati Haina Lukmai Selluk Secretary Asem Nirmalana Fongdorakle Manipur Hosik Tokli Veiranga Singa Sita Mari Mapum Farak Pagairoina Nasidagi Tasiki Kunmatoi Fauba Black September Haina Kongjang Sang Singadori Basi Saugaladuna Nasi Manipur Press Club the Pang to Paugimi from Mamada Wafamasi Mahakna Fongdo Kibani Paugimi from Maduda Mahakna Makatan Hai Iranga Siatu the Loishilo Haina Miam Namaike Kiadi Kolaukia Lauriva Sida Germany CSO Yaman Kibana Wari Safong Country Haina Fongdo Kibadu Live of Tibani Irang Asi Lakshinana Lujingba Maoina Chongtopio Manipur Kaibiaroi Haiduna Angamba Tona Putokuna Tabak Paikapio Maduda Manipur Gimiam Amadi Lupsing Punsina Dabra Yengsi Haina Magna Fongdoke Amarom the Irang Asida Hanagi MP Amana Kom Furup Ti Apikpa Furupni Furup Asina Irang asida saruk yakiba leite furup asi kanbiu haiduna Union Home Minister the Pishin kiba memorandum adu laibak thibani matam khara nongmai kapna bal lepluraba matung khangaudana law suba miyoi amada nongmai kap sinduna hauzik naran saina fuwala amadi thamna pokpina chingba mafam singda akan mamongna nongmai kapna ribasi komgi khul singnagi kaplakpani haibasi chapsana khangnarba wafamni masida luchingba moina furup masel hingminanaba honabagi mahut masakan jananaba honarakli yaning di haina mahakna makhata ki Miam ki damakta khallaga miam ki aningba apamba yengaga karigumba agenda do puthokpe mabadi assembly kairoi dabani aduga hojik CM na akoi CSO mayam punjan nabiu karambaga wari sanadoino haibiri base masisu CM thokpiro Miam masakangna ai lady ai miam gi apamba tongni ai gi praja miam gi di ai lady haina mangjin thaba matamda karamba miana no yar oidoise karamba science no magi matung iloidoise karamba look no magi matung iloidoise loina ba punsilakani thok tamak thokpiro miam gi khallaga lebak asibu kange khallaga akoi gi CM mangjin thabiro law akoi punamak amata oina loina mak matum dasalaga CM ni matung da chapchana akoi lepcharakani